Manipur ki irang asi mapung phana lakshinnabagi pandam da Central Armed Police Force CFPF ki company kundagi na kunni phaoba thajillaknaba center na thourang toukhre iram asi ki matang da agency ki report amana hai Manipur da nauna thajillakadoriba CFPF company sing adu hauji Jammu and Kashmir da Amarnath yatra ga mari leina na thamliba personnel sing mafam adu dagi lokthoroklaba matung dani Manipur ki irang mapung phana lakshinnabagi dama akan ahanba phase ki oina thajillakadoriba CFPF company sing adudi Central Reserve Police Force CRPF Border Security Force BSF amadi Shahastra Simabal SSB ni hariba CFPF ki company sing adu hauji state asida matau tawduna leiriba CFPF company shamakun mangagi mataktani Amarnath yatra da pilgrim machine yamna laktaba amasung South Kashmir gi surung amada leiba Mahadeva gi laishang taba lambi asi nauna semjin sajin baga mari leina na Jammu and Kashmir gi administration na lakliba tangkuln ga humdoi dagi Amarnath yatra suspend tauke khongthang aduga iroina na Amarnath yatra gi damak sizinaramba CFPF company shamaganim henbadagi lokthoklaga Manipur da company kun dagi kunni thoi phaoba thajillaknaba center na thourang asi lokalapani hairi